Rahul Gandhi disqualify taunaba BJP na thaurang lokhatpa hokre. Congress ki MP Rahul Gandhi bu Lok Sabha dagi disqualify taunaba BJP ki MP Nisikanta Dube na haunabi matungina notice file tokre. Tungan ba isu kaya da Rahul Gandhi na BJP ki MP singa akan ba moong da yenabagi thaudok thokraba matungda leader of opposition su oiriba Rahul Gandhi bu disqualify taunaba notice file tokibani. Rahul Gandhi na ngarang Union Minister Hardip Singh Puribu Ipstrin Pinegal Mari Lainana Yaningdaba Wapam Kafongdoki Rahul Gandhi ki mathakta matik saba notice file tawkraba matungda Dubena haiki Congress ki MP asi mapaleba ki matik mayai leiraba Miyoi singa aronba mari thamnabagi khudam phangi mapalebak tagi achouba senpham phanglaba matungda Rahul Gandhi na lebak asi mang tahanaba thorang lokhalakle Lok Sabha dagi mahakpu disqualify tawba matam moire Rahul Gandhi na lenga ki mingchat thinanaba thorang lokhatpa handaki asina ahan manate haina BJP की MP निशिकांत दुबे ना फोंदोखे Litan ki tangkhul ningthogi yum mai chakre haukiba hingdasu yum khara mai tharamle February 9 da ukhul district ki litan charai khongda masakhang da miyoi kharana petrol bomb langsinduna mai thadokraba yum singgi manungda litan ningthogi yum su tangkoi onkre mari mata singgi yum da changjapham lawna laiba khul adugi ningtho khalung from kasungna social media ra thagalakpa post amada hai numit adu makhoi tumna ba thorang torakpa matam numidangi pung 3 kameni kuntra tarakpa duwaida miyoi kharana petrol bomb langsidakuna attack torake Makoidi watok amata su yawba nate aduga karigi makoina attack torakpano haiba khangkhide hingnana basian bada mahaki loina bi amasung masanupi su makhongda soke mahaki leijaramba lan thumpumna maksu tangoi onkre yamna nungai taba thaudongni marak asida district authority na curfew thamjinba mobile data service numit mangani thingjinkiba maikayadom kari thaudok thoklibage haiba chapchana khangba ngamde adumakpu ngrang numidang pung 3 kamini kuntra rom tarakpa duwaida yumkhara mai tharamke ahing ama kari mata irang thokludraba tungda haukiba ahing da mai thabagi thodok tholakpa aduna security force singda sauna singnaba ama oiri maikayadom da yum mai thaba khangatana kangbu ani ki marakta nongmai kapnabagi makholsu adum tanaki adumakpu misimina asok apana chingbagi paudi taba leite haire MLA Khaute gi Sisipurgi yumda Wi-Fi gi nupi singna Thomjinlakhre namthak tawba thajaba manghanba mini haina chaikre Manipur lengak sembada yaukhiba Churachampur Assembly constituency gi MLA LM Khaute bu mahaki community oiriba Wi-Fi gi nupi singna namthak tawba thajaba manghanba mini haina chaikre Churachampur gi Bethel area da leiba community center da wakat mifam ama phamnaba Wi-Fi Women Association na thorang tawki ngaihak wakat mifam phamlaba tungda mayam adu MLA asigi Churachampur gi Thangzam Road leiba mayumda Thomjinlakhre mi singka hena yamdaba amasung Wi-Fi community khaktana saruk yaba nupi singaduna mahaki mayumda thomjinaba changsilakpada hanadagi hauna mathang kaya thokna ngak selaga leiriba police personnel singna thinke nupi singaduna MLA LM Khaute bukuki singi thasaba hatpa MLA ni haiba banner parina lakhe dukan ayamba su thonglona ke police na mayam adu thingba yaraktabadagi kaina thangda lathi charge tawba fawba social media da uba fangki adu moinamak thaudok aduda MLA asigi mayum makai karimata sokhide amasung miyam gi marakta su asok apan yawgi paula khide center gi lusingba singna sinduna BJP gi MLA sing pulap punsil hanba amasung lengak sembada yahonna ba khongthang gi makada Churachampur district ki oina MLA LM Khaute amasung Fezol district ki oina ngursanglu sanate sarugya ke masigaloina na kangpok Peslambi constituency gi MLA Nemsa Kipgendi deputy chief minister oina wasak lauke LM Khaute amasung ngursanglu di Imphal da lakuna government semnaba governor gi claim tawbada sarugya ke maduda sunatana wasak lobagi tharamda su makoi ani yawke pawasina makhatana hai Manipur gi Puwari da ahanbo oina deputy chief minister Nemsa Kipgen MLA Ngursanglu Sanati amasung LM Khaute New Delhi gi Manipur Bhavan da panduna Assembly session jatabadu visual oina sarugya ke thaudok adu Kuki singi thamoi kai ke Sanabana kanglu masel gi marakta lairamba mugnaba sing hantahanba ngamle Assam Rifles sinduna New Kaiten Manbi da maitega Kuki ga punna football sanaminakre sanabagi phambak tadi kangluk ki nungaina da bana tragana yekna ba haiba amal leite mugnaramba sing hantahanba ngammi haibadu
कुंथ्रागहुमदोइसुबा बटालियन असम राइफल्स सिंधुना न्यू कैथेन मानबिगी फुटबॉल टूर्नामेंट सिंगनी कुंतरुक्ता मैटी अमसुंग कुकी टीम पुना फुटबॉल सानामिनख्रे मापन सुबा सेक्टर असम राइफल्स की मिजेंग मखादा हार्मोनी ट्रू फुटबॉल हाइबा पांडमदा पांगथोकपा फुटबॉल टूर्नामेंट अदुदा स्टेट असिदा खुंदारिबा फुरुप कयागे टीम 13 सरुक याखी कांगलुप मसेंगी मरक्ता लैरिबा थाजनदबा सिंग साना खोनबगी खुथांगदा अमुक हन्ना थाजबा थमदुना इंगतप्पा लमदम अमा ओहेनबगी पांडमदा टूर्नामेंट असी पांगथोकपने हाइरी कुमजा 2022 गी मे 3 दगी कांगलुप की रांग थोलखरबा मतुंगदा ngasi इहान हानबा ओइना टूर्नामेंट असी के फाइनल मैच ता कुकी अमसुंग मैतेगी टीम सिंग पुना सानामिनकी कांगलुप अनि की मियोई सिंग अमना अमगी मखादा चंगथोक चंगसिन तौबा यादना लेरखरबसु सानाबुंगददी मखल अमतगी अकी अखंग यावदना सानाखे ngasi सानाखिबा फुटबॉल मैच ता न्यू कैथेन मानबिना हाइबुंग FC बु पांजिन मंगा अनि द माइथीबा पीदुना विनर ओइके थोइदोक हेदोंना पुनिंग चिंचिनबा याबा थवोंग अमा हाइबा तारगदी चाही अहुम रोम हाना चुनबगी थौदोक थोकुना थोखिबा कांगलुप अनि गी मियोई सिंग पुना फमिनारगा फुटबॉल मैच येंखिबदुनी पुंगजा खरादी फुटबॉल मसाना ना मरम ओइरगा कांगलुप अनि गी नुंसिनदबा वाखलोन पुमनम काकथोखि टूर्नामेंट असिदा सरुक याबगी मतंगदा कांगलुप अनि गी सानरोई सिंगना हरावबा फोंगदोखिबगा लोनेना सानाबगी खुथांगदा मानबा वाखलोन पुमनम कोकहनबा ngamgani haina phongdoki फुटबॉल टूर्नामेंट अदुगी सरुक अमा ओइना कांगलुप अनि गी मियोई सिंगना तोंगान बा कल्चरल इवेंट क्या सुपांगतोकी नाट की फिजेट छेतुना मसा मसागी ओइबा नाट की जगोई सातुना हराव तयाम्बा फोंदोकनके कांगपोकपी डिस्ट्रिक्ट अमसुंग इम्फाल वेस्ट का ताइनाबदा कैथेन मानबीदा मैतै कुकी रोंगमै नगा अमसुंग नेपालीना चिंगबा तोंगान फुरुकी मियोई क्या पुन्ना खुंदामिनरिबने हौखिबा मतम खरा नाकपाक तानाबगी फिबमदा लैरबसु टूर्नामेंट असिना कांगलुप मसेल नुंसी चानना लेमिनाहनबगी अनौबा खोंथांग अमा ओइरे हाइरे कोइरेंगै एयरफील्ड येखाई थुगाइबगी थबक लेपनबा एक्सएमना डिफेंस मिनिस्टर तक्सिनख्रे सेकेल वर्ल्डगी हेरिटेज साइट अमा ओइरिबा कोइरेंगै एयरफील्ड असिदा नौना स्ट्रक्चर क्या साजिननबा येखाई थुगाइबगी थबक चथरिबा असि खुदक्ता लेफंदुना मसिबु ngak senla tamnaba former chief minister and birenna union defense minister Rajnath Taksinkhre former CM and birenna social media da thagalakiba mahaki post amada hairibana English singani 13 tagina 15 fawba mahakna se minister oina leringai matamda second world war gi matamda khwaidigi maru oiba allied base oina sijinaramba koirenga airfield asi preserve tawguna thamnaba union defense minister Rajnath Kyarak Hanna Aiba Cherol Tharun Taksil Lamre Hairi Loidana Hiramasi Matang the Defense Minister official Singh Amasung Manipur government ka tangka kyada wari sanaki valere Second World War gi heritage site ama oriba Koirenga airfield ase preserve tawguna thamba chahi kya appeal tawguna amasung kharanai naba laikrabasu hairiba airfield asida hojik nauna tuga yekhaiba amasung anouba construction kya sakalakliba asi yamna thamoi chokningai ni asigumba thawong asina miyamda hena thamoi chokhale koirengai airfield da lairiba Assam Rifles asi hongdokhinaba sarkar gi maikeidigi mamangda Assam Rifles da lam ekar chahum donate tobal laikre Assam Rifles na donate tokhiba mafam adu hauji IZAR shopna kansinduna lairi masigi mathakta mafam aduga yamna naknana lairiba lam ekar chamarom amasu BSF da allot tawguna thamle Koirenga airfield ase Manipur Khaute natana lebak asigi heritage site ama oibana mafam asi kalhaunaba amasung ngak senuna thamnaba Union Defense Minister na hiram asida khut thingjin biduna site asida nauna yekhai thugaiba amasung anouba construction ka sagalakliba asi lefanduna masibu ngak senuna thamnaba honabiu hairi बांग्लादेश की पोलिंग सेंटर द बॉम्ब पोखाइबदा मियोई अहम सोकले बांग्लादेश की गोपालगंज द लेबा पोलिंग सेंटर अमदा क्रूड बॉम्ब पोखाइबगी थौदोकता मियोई अहम असोक अपंडंगले हानगी प्राइम मिनिस्टर शेख हसीना मफम लौथोखरबा मतुंगदा अनौबा लेंगाक सेमनबा पार्लियामेंट की मिखल पांगतोकपदा लेबाक असिगी तोंगान मफम सिंगदा पामदबा थौदोक थोपगी रिपोर्ट क्या फंगबा ngamki constituency chaniga marfutara mapangi mihu sing khanaba ngasi ayu anganbadagi hauna masing yamlaba miyamna bothadaba thongnaraki polling center khara da hingsa gi thokdok thokpaga loinena Gopal Gasta ikang khangawdana crude bomb ama pokhairakpadagi angang ama yauna miyoi ahum asok apanangki city adugi atopa mafam amadasu bomb pokhaibagi thokdok thoki adumoinamak miyamna makhatana bothadanaki security force na khudongtiba thokpa yai haina singnaba mafam singda akan bajakhin tarang lakhatke
UPSC exam center pirakpagidamakta MP Sanajawbana thagatpa phongdokre. Union Public Service Commission UPSC na lawba Civil Service Men's Examination ki center sing lauthokpada chahi asidagi ahanba oina Manipur gi Imphal yauhallakpagidamakta Rajya Sabha gi MP Ningthau Sanajawba laisembana PM Narendra Modi bu thagatpa phongdokre. MP Ningthau Sanajawba laisembana mahaki social media account Prime Minister bu Thagatpa phongdokladuna hai kumja lising ani kunmathoi gi March thada phamkiba Parliament mifamda UPSC natragana masiga manaba exam singi center sing pibada Manipur gi Imphal su yauhanbina ba MP masamakna special mention oina pukhatuna taksinki masigi mathakta kumja lising ani kunithoi gi August 10 da issue asigi matangda chapchaba thabak paikhatpina ba Prime Minister Narendra Modi da aiba cherol ama thaduna haijakhiba leikrabani hairiba cherol aduda UPSC na lawba Civil Services Men's Examination thagadoriba Manipur gi lairaba mahairoi sing na India gi atopa city sing da channa bahonabada mayoknariba senthung gi awaba amadi atai khudongsa da bakaya asida mijeng changbiduna Imphal busu Civil Services Men's Exam gi center ohenanaba mathau taba thabak sing paikhatpinaba taksin basu leikrabani hairi CBSE gi class 12 ki pakhumse yengbada OSM chanaragani Central Board of Secondary CBSE na sahi asi class 12 ki pakhumse singyeng bada OSM chana halagani adumoinama class 10 ki pakhumse singyeng bada di hanagum physical mode chana hangani hairi CBSE Controller Dr. Sanayam Butterwas na phongdokhi bada paikhatliba thorang asi efficiency amasung transparency hegathanaba board asina leptana honarakli adugi saruk ama oina class 12 ki pakhumse sing OSM asi lisingani kuntaruk ki exam dagi hawdoklagani haike mahakna hai chahi asidagi class 10 gi second board examination su pangthoklagani board na lauthokiba parikya asi masa masa gi performance hena fagat haningba mahairoi sing na optional ohegani board na hariba parikya sing asi Silang bagi matang da guardian sing amasung OSM gi matang da kumna kharanaba hayeng ayupung 13 da live webcast amasu bot na lauthokani hairi Russian attack ta Miyoi mari sikre Ukraine gi attack ta manga sikre Kharkiv ki nongsup Ukraine city Pohorduk Kita da Russian attack amada pigliba angang ahum yauna Miyoi mari sikre haina yumse kaisa gi angan bada region governor Ole Siniye hubona telegram messaging app ta haikre Kharkiv region gi Lozova community asdu Russia na energy infrastructure da attack sing chatharakhi badagi electricity funkidre Russian missile attack amana mama ama amasung magi chahi 13 surabi machanupi hatkre amasung Miyoi 13 sokre haina regional prosecutorial office na haike amarom da Russia na khudum chaliba Ukraine gi Zaporizhia gi result ama oiriba Vasilivka da Ukraine attack chatharakhi bada Miyoi manga sikre haina Moscow na hapa maphamdugi official amana Russia gi Trusted News Agency da haiki Russia na khudum chanba Zaporizhia gi manung da leiba Sekalki da su leiron chanbagi khongsat amagi matakta Ukraine chatharakhi ba attack ama da laison tension tawba ama sikre Ukraine gi attack singna Zaporizhia gi Russia na khudum chanba mafam singda power supply funkidre Russia gi Belgorod region gi district adma da su Ukraine drone na attack chatharakhi bada Miyoi ama sikre Russian air defense systems na guided aerial bomb ahum amasung Ukraine drone humputarani thoi nongmada kapthakre haina tas na haike NATO ally 21 amasung partner anina prioritize Ukraine recommend list TURL Initial SIP khukthangda $4 billion 4.5 henbagi US khulai sing lainanaba lemnakre haina online paudam amada NATO da US Ambassador Matthew na haikre sagol sen numita NATO ally singi defense minister singna Brussels ta unabada khulai sing lainanaba wasak sing hena lakthoklaba yai haina mahak na haike